Nupa Machani namang kibarumit mga ni Suraba Fawbada layngak na langlalang zinamata puthokpa ngamdaba si Yaning de Haina apok pising na pen da bafong dorokli JC na kauba bansu tha sige taraga mathoy fawbo sangdokre layngak na status da thokli bairang sige waroshin purakpa ngamdaba gi mayokta hiyanggai ginini panda numitta ningol chakaw bapang thok pagi mahutta miyam na chara henro khongjang changsin biyo haina thawai mirel na apil tawrakle thiba khangna leirakliba chahi nauriba nupa machani bu karigumda hingna fangba ngamdrabadi wakal manaba political party tara na miyam galoina na akan ba khongjang changsin gani haire Kangchup Chingkhong dagi mangkiba kuki furup kimi oi mga pungpun gamari gi manungda mari lain na authority na puthok pang ngamdaba dagi Kochu Sadar Hills na khongjang changsin bahawda gani haide Lainga kawari shana bada yanaba purak padagi National Highway sing da Kauramba Economic Blockade matam kharagi oina handokle haina ansamna cherol amada khanghalakle Manipur da thokiba irang da mayum makai mai na tumna chakraba madya kaya to inangkraba miyo shingi permanent yum sing sana na baskim ngasi Chief Minister Nongthom Biren Singh na hudokre Manipur Police yaw na BSF amadya sam rifles na mori gitongan ba mafam sing da chathakibati bahumba gitabakta lo na thingkraba lalaw lob koki National Army KNA gi kadarani fare haire Amasong chahi taret helaba notification da yumfam oiraga rims ki multitasking staff launa written test pangthok na batawriba se cancel tawbiu launa advertisement thokpiu haina socio political commentator CHP join haidi